Paushedi Yumpo Maru Pau Karab de Taujari Langaki war against drug Wantok Leitre Congress Lupa Crore Kagi drug Nogmay Amasung Sialga Luina Pakiba Lukose Jobo Mara Litaba Tanaba Langan Honakiba Asina Zangchiliba war against drug Wantok Lendre Aina Congress Party Wangangloiki Megacentrana Pongdokre Imphal Congress Office the Pangtopo Paugi Mifam Amada Megacentrana Makatana High Nongmay Maru Amadi Jamla drug Kona Fakiba ADC Sandil gi Hanagi Chairmen Lukose Jodage drug Fakiba Matang the Assembly the Kara Puhakiba Lekre Mahakasi Tataruki among the bell the Tokanabasilo Drabadi, bell the Payaroi, Haiduna, Sergeant Target Krabamatung the Awang Bataki police officer sing Amadi, political Gimasakna by using young Chilaga Sergeant Adu, Handoka Labamatung the bell that Hadokiba Wapam Lakibane. Lukose Joda bell the Krabamatung the Myanmar the Zanaka Lord Kiba Wapam Lakpadagi, Interpol the Zimbagi Matinga and India Lagaki Mating the Gimak Lord Kiba Ashida, police officer Amadi political Gimasakna by using. Chenabagi Wapam Lakpadagi pressure Pira Matung Mahak, surrender to Kibagi Asoba Togdang, Togdog Amasulay Krabane. Drug business Asida, high ranking police Amadi Masaknaiba political using Jauselakba Asida, Congress body pushing Naba Paule, Lamda Masiki civil society Amadi Miam the Lauri Wapamka Asi, Arim Batale Aina Magna Baral Siki. Temporary market Hui Semlaga Thonglamle. Koirambal Kaitel gi mayol makata lairiba temporary market haraga khangnaba how Kaitel gi mafamada mayum makai leitrapa miyoi kharana hui semduna thongnaba hodarambadagi city police ki team mana phagatkhre thaudok asigi matang de yening animal foundation YAF dagi phangba pawgi matung inna ngarang numit jungba bung baroro tarakpada how Kaitel da miyoi kharana hui semduna jolle haibagi paw pirakpadagi YAF ki team amana city police da paw piduna punna mafam awdu da sangjan khibane Maduda Mui Karana Hui Shemduna, John Bagi Mong the Leramba Amadi, Thongba, Hawlamba Tina Kibani, Hire. Police nam using Adobo Wang Pong Chatabada Makwishing Adu, Kaitelgi Akoib the Labor Mayumaka Later from using Ibakang Bangam K. Lloyd and amusing as you wakal Kara, Joybaki Mamish Uba Panke, Makoina, Semba Horam Labasha Adu, Police Pazin Bagaluina, Matung Amukhana Taudan Pautak Piraga Tadokre. Makoising adu mayumakai lejada duna kaitelgi akoi pada sedang duna laiba amade wakal khara soibaki phibam uba aduna maram oiduna makoigi mathakta logi oiba action dilakut khidre aina pawosina makhatana haire nakala maromda hui adu asibu oina kaitelgi amot akai hundokpham da lerambadagi miusing asina khunduna chanaba sem chabani haina thajaba yaba mafamdagi phangba paw amana haire France President Emmanuel Macron COVID-19 positive boykre France President Emmanuel Macron ngasi sagol sin numita COVID-19 positive boykre mahak hausik mathang chayul ama phawba self isolate tawduna leiragani aina presidency dap lauthokre national regulations ki mathung inna hausik President Macron numit tharet ni self isolate tawragani adum oina mahak makhata na thabak tawkhigani remote oina masagi activities sing pangthokigani aina statement amada presidency da haike atopa paw amada chu Laumi Singi protest ki matang da center na Supreme Court da lan khakta da blockade ki thodok thoge September da pass tawkiba farm law hongi mayukta protest tawkiba Laumi Singna law sing adu repeal tawgadabani aina chap leptun laikhiba amasong mathau tarabadi Delhi gi ngamkhai singda tha taruk phawba lainaba thaurang tawkibana center na ngasi Supreme Court da lan gi manung khakta da blockade ki thodok thoge aina phongdokre aina center gi mot chiliba Attorney General AK Venugopal da phongdokre Delhi ngamkhai de Laumi Singi blockade asi pangthokpa tabani aina wait piraduna masina sathok season gi hakka du sokhalli amasung sokhalliba adu ki matik yami aina center na haike purna maski mathakta amuk khwaidagi hena khudong thiribadi mafam aduda mask sinade social distancing leide covid sangdoklakani amasung makhoina amukhana khungangda chatkhiba matamda state chinthung pada virus adu santhokani aina Delhi ngamkhai de puriba pulliba Laumi lising kaya adugi mathakta minister Venugopal na haike Protest adugi matang da petition mayam ama hearing tawriba pants adugi lusingba Chief Justice of India SA Bofde na Laumi Sing aduna city puram punbadugi lambi sing adu city pumbadugi lambi sing adu block taw khravra haina uhang tawkhe makhoina kem tawdun leiripa mafam adu highway amani haibatai decree amasung chingyu hanana block tawkhre maduna Delhi bo pumthing thingkhre haibanati haina Chief Justice na haike Losing adu close kudingi oina negotiation sing taunabagi center na hanna hona kiba adu panel amasim na nabak ngarang recommend tau kiba court adu na kaktatkre
negotiation center mai Fakhre haibasi aikhoina ngarang haikre nakhoina piba waroisin adu lawmising adun ajarakani haibasi aikhoina khande committee adubu warip lawlo haina justice pop demna haike lawmising adugi protest tawnabagi fundamental right adu lai haipa wafam thamladuna hiram adugi matangda aroiba warip pambalawdriba phawba government na law adu thabak to onthoknaba executive ki thabak amada paikhat loidabani haina high court aduna haike madugi matungda attorney general AKK Berugopal government ga khanraba tungda mahak amuk lake haina court aduda haike nagalamromda Libya torbanda tawsilakhiba Asiba Angang marigi Hakchang Fangle migrant sing pubahi amalukiba gi matung Libya gi konung Tripoli gi nongsuk ki samudra torbanda garang jum sagai sanamita masage sahi maga tagi tara phawbu gi manungda leiba Asiba Hakchang marigi Hakchang sing Fangle haina Libyan Red Christian phangdokre Jawiza area da mathakta miyoy kunthrarum tongkhiba hi ama hai sida lupkhre haibagi pau amangarang aikoida pirakre haina Red Christian ki Hasan Mokhtar Al Biena AFP da haiki rescue workers singna Tripoli dagi kilometer nifu mangarup lapa Jawiza manakta Hakchang hum phangki atuga marisoba Hakchang adu nongsumnomda kilometer kharaga lapada phangki haina mangna haiki Lupa Crore taragi scam da Co-operative Society Chairmen Fakhre Gujarat Anti-Corruption Bureau ACB dangasi sakol senmita Lupa Crore taragi scam amaga mari leidana state asigi Kheda district Co-operative Society amagi chairman adu Fakhre scam adu da Gujarat Gaw Sabha and Gausar Vikas Board ki senior official ama amasong atay sing Chennai haire haukiba sahida board adu gi senior official amana entity kada kaya da ain yuwang bada piki haire Lupa Crore tara adu gi manungda Lupa Crore ama hian bagi senpam ama Narendra Baghela hariba Kheda district leiba Co-operative Society Asapura Majur Kamdar Sahakari Mandali Limited ki chairman na lauthokibane mapung phana thijilaba tungda scam aduda Baghela chena bagi damak ngasi mahako phare haina cherol amada agency aduna aike maraga sida walking chatkhiba ama siraga Leirmale Kakching police station ki manung chanba Burma Sugnu road ki Kakching lamdong mapagi Bobon break farm amadi oil pump gi lona bada working chatkibani aiba miyoi ama gari na thomlamba man ba mongda siraga Leirmale police dagi phangpa pauna hai Asiba Hakchang adu Kakching makhalai kai saban pareng dagi Khetri Mayum Krishna Mohan sahi yang ga taruk apokba manichau kawi aiba khangba ngamle ngasi ayuk pung bari rom tabda lambida Asiba Hakchang amata duna leire haina working chatpam yosing na police da pau pirakpadagi forensic science ki miyosing kaudun yangsilaba matungda police na Hakchang adu lakhotlaga Jenims Hospital Porompat Imphal ki brain sangda postmortem ki damak bukhre haire Asiba Hakchang aduna taduna leramba mafam aduga naknana gari gi akaiba saruk khara su taramba thengna ki haire thaudok adugi matangda Kakching police station case amba lokotuna makhata na thijen bagi thabak haukhre haire nagalamarom da covid ki case hantharakpadagi triple C taruk challaiba Lepalgani Imphal airport da flight lakpasingsu asidagi Test Touraroi State asida COVID-19 ke positive case hantharakpadagi COVID care center triple C taruk makhata na chalaidana ba anirak suba state integrated COVID coordination meeting na warep lokre masiga loina mapandagi lakpa passenger sing airport ta makhata na test tawbagi thabaksu hayeng dagi Lepalgani haire Manipur Sarkar ki Health Services ki Director Dr. K. Razona ngasi thokiba order amagi matung inna state asida leiriba tongan ba COVID center singda haukiba August thada ki COVID-19 positive patient admit tawbagi sang hantharakpadagi ngasi Principal Secretary Health and Family Welfare na siar lokduna pangthokiba anirak suba state integrated COVID coordination meeting na COVID care center taruk makhata na chalaidana ba warep lokre mifam aduna makhata na chalaiba lepna ba warep lokraba COVID care center triple C sing adude Imphal West ki maitramda leiba Junako district asigi lampet da leiba RD wing Imphal East ki Khomal lampak da leiba Bal Baban Thobal ki Wangjing da leiba Lamding Higher Secondary School Nonia ki Rengpang da leiba Model Residential School amasong Sosanpur ki New Lamka da leiba Sad Babana mandap da chalairiba COVID care center singne makhata na mari leinaba chief medical officer medical superintendent amasung medical officer in charge singna hariba COVID care center sing asida hayengdagi ahuna anoba COVID-19 patient sing admit tawdanaba instruction pinaba khangankre aroibada content sing asigi maroiba pau khara asiba pawdam jariba Manipur local news YouTube channel amadi Facebook page asidagi yangbiri pupunang pagpathagasari loinana channel sina dom da kanarabadi subscribe like and share to ba kawi gadu punang magpu apukahana thagachari